ꯅꯣꯏꯅꯒ ꯉꯥꯎꯔꯦ ꯍꯥꯏꯔꯤꯕꯗꯣ ꯅꯣꯏ ꯇꯥꯃꯣꯅꯒ ꯉꯥꯎꯔꯛꯄꯒ ꯀꯌꯥꯃꯨꯛ ꯈꯦꯠꯅꯒꯦ ꯍꯥꯏꯕꯗꯣ ꯈꯪꯂꯅꯤ꯫ ꯖꯦꯀꯣꯕꯅ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯁꯥ ꯃꯁꯥ ꯄꯥꯔꯞ ꯆꯦꯡꯂꯞ ꯀꯨꯆꯨ ꯀꯨꯃꯦꯟ ꯐꯪꯉꯦ ꯃꯌꯥꯝꯗꯒꯤ ꯂꯝ ꯄꯨꯡꯉꯥꯟ ꯍꯦꯛ ꯉꯥꯜꯂꯤ꯫ ꯅꯣꯛꯂꯛꯄꯗ ꯈꯖꯥꯏ ꯑꯀꯨꯠꯄ ꯑꯅꯤꯗꯨꯒ ꯁꯥꯡꯂꯞ ꯇꯧꯕ ꯄꯥꯗꯨ ꯍꯦꯛ ꯎꯏꯁꯤꯟꯈꯩ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯅꯧꯅ ꯀ꯭ꯂꯥꯁ 9ꯗ ꯇꯝꯂꯛꯄꯤ ꯊꯣꯏꯕꯤꯗꯨ ꯎꯕꯗ ꯉꯥꯎꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯁꯛ ꯈꯔ ꯀꯥꯛꯂꯞ ꯇꯧꯖꯩ꯫ ꯃꯄꯥꯅ ꯆꯤꯡꯅꯨ ꯃꯥꯅꯨꯡꯗ ꯂꯩꯖꯔꯕꯁꯨ ꯑꯋꯥꯠꯄꯗꯤ ꯂꯩꯍꯟꯗꯦ꯫ ꯑꯦꯟꯗꯤꯅ ꯚꯥꯏ ꯑꯅꯧꯕ ꯁ꯭ꯇꯨꯗꯦꯟꯠ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯁꯤ ꯅꯨꯄꯤꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯐ꯭ꯔꯦꯟꯁꯤꯁꯅ ꯐꯖꯩꯌꯦ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯕꯁꯨ ꯖꯦꯀꯣꯕꯇꯤ ꯊꯣꯏꯕꯤ ꯎꯕꯗ ꯇꯔꯪ ꯑꯃꯗꯅꯤ ꯂꯩꯔꯤꯕꯗꯨ꯫ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯖꯦꯀꯣꯕꯀꯤ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯚꯥꯏ ꯃꯤꯆꯪ ꯂꯛꯑꯦ ꯂꯦꯞꯈꯠꯂꯣ꯫ ꯖꯦꯀꯣꯕꯁꯨ ꯇꯍꯥ ꯇꯍꯥ ꯂꯦꯞꯈꯠꯄꯒ ꯃꯤꯁꯇꯨꯅ ꯎꯈꯤꯔꯝꯃꯤ꯫ ꯖꯦꯀꯣꯕ ꯃꯣꯔꯅꯤꯡꯁꯤꯗ ꯎꯏꯔꯨꯔꯕꯣ? ꯎꯏꯗꯦꯗ ꯃꯤꯁ꯫ ꯅꯪ ꯅꯠꯇ꯭ꯔꯣ ꯅ꯭ꯌꯨ ꯀꯃꯔꯗꯣ? ꯃꯥꯅꯤ ꯃꯤꯁ꯫ ꯃꯤꯡꯗꯤ? ꯑꯩ ꯊꯣꯏꯕꯤ ꯀꯧꯏ ꯃꯤꯁ꯫ ꯑꯣꯀꯦ ꯁꯤꯠ ꯗꯥꯎꯟ꯫ ꯅꯣꯏ ꯃꯌꯥꯝꯁꯨ ꯑꯅꯧꯕ ꯂꯥꯛꯂꯤꯕ ꯐ꯭ꯔꯦꯟ ꯑꯁꯤꯒ ꯏꯟꯇ꯭ꯔꯣ ꯇꯧꯔꯣꯀꯣ꯫ ꯔꯣꯜ ꯍꯥꯟꯅ ꯀꯧꯔꯝꯈꯤꯒꯦ꯫ ꯃꯌꯥꯝꯗꯨꯁꯨ ꯊꯣꯏꯕꯤ ꯎꯕꯗ ꯈꯔꯒ ꯇꯤꯟꯅꯖꯅꯤꯡꯕꯒ ꯃꯤꯁꯇꯨꯅ ꯍꯥꯏꯔꯛꯄꯗꯨꯒ ꯃꯄꯥ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯊꯣꯏꯕꯤꯕꯨ ꯇꯤꯟꯅꯅꯕ ꯍꯧꯖꯤꯜꯂꯝꯃꯤ꯫ ꯃꯤꯁ ꯑꯗꯨ ꯊꯣꯛꯈꯤꯕꯒ ꯖꯦꯀꯣꯕꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯝꯃꯤ꯫ ꯍꯥꯏ ꯑꯩ ꯃꯤꯡ ꯖꯦꯀꯣꯕ꯫ ꯊꯣꯏꯕꯤ ꯄꯩꯔꯞꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯖꯦꯀꯣꯕꯀꯤ ꯃꯈꯨꯠꯇꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯑꯩ ꯊꯣꯏꯕꯤ ꯑꯩꯗꯤ ꯅꯨꯄꯥꯒ ꯈꯨꯠ ꯆꯣꯛꯅꯕꯁꯦ ꯀꯌꯥ ꯀꯩꯗꯧꯗꯦ꯫ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯖꯦꯀꯣꯕꯁꯨ ꯃꯈꯨꯠꯇꯨ ꯁꯠ ꯍꯟꯖꯤꯟꯈꯤ꯫ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯦꯟꯗꯤꯗꯤ ꯊꯥꯏꯅꯗꯒꯤ ꯈꯔꯁꯨ ꯇꯥꯈꯠꯆꯔꯛꯏ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗꯒꯤ ꯅ꯭ꯌꯨ ꯀꯃꯔ ꯅꯪꯅ ꯑꯣꯏꯅꯒ ꯁꯛ ꯇꯥꯈꯠꯄꯤꯒ ꯇꯧꯔꯛꯀꯅꯨꯗ ꯃꯤꯠ ꯌꯥꯝ ꯅꯥꯏ꯫ ꯐ꯭ꯔꯦꯟꯁꯤꯁꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯑꯩ ꯑꯗꯥꯃꯣꯔꯥ ꯅꯁꯥꯒꯤ ꯕꯦꯟꯁꯇ ꯐꯝꯃꯨ ꯂꯥꯎ ꯑꯗꯨꯗ ꯐꯝꯃꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯨꯄꯤꯅ ꯁꯛ ꯇꯥꯈꯠꯄꯁꯤ ꯑꯣꯏꯔꯦ ꯑꯩꯅ ꯅꯨꯡꯁꯤꯗꯕ꯫ ꯖꯦꯀꯣꯕꯅ ꯃꯔꯨꯞ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯑꯒ ꯀꯩꯅꯣ ꯃꯤ ꯀꯥꯏꯈꯤꯅꯤ ꯅꯣꯏ ꯑꯅꯤꯁꯤꯗꯤ꯫ ꯑꯦꯟꯗꯤꯅ ꯉꯁꯤꯈꯛ ꯊꯦꯡꯅꯔꯕꯁꯨ ꯃꯥꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯑꯁꯤꯅ ꯑꯗꯨꯝ ꯀꯔꯝꯕ ꯅꯨꯄꯤꯅꯣꯗꯣ ꯈꯪꯖꯔꯦ꯫ ꯖꯦꯀꯣꯕꯅ ꯑꯁ ꯌꯥꯔꯦꯗ ꯚꯥꯏ꯫ ꯑꯦꯟꯗꯤꯅ ꯑꯦꯔꯥ ꯍꯧꯖꯤꯛꯇ ꯎꯕ ꯅꯨꯄꯤꯁꯤꯒꯤ ꯃꯤꯆꯪꯂꯣ ꯅꯪꯒꯤꯁꯦ? ꯑꯗꯨꯏ ꯅꯠꯇꯦꯃꯦ ꯑꯗꯨꯏ ꯅꯠꯇ꯭ꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯣ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯃꯊꯪ ꯃꯊꯪ ꯂꯣꯏꯔꯗꯨꯅ ꯁꯨꯇꯤ ꯊꯥꯔꯝꯃꯤ꯫ ꯖꯦꯀꯣꯕ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯁꯨꯅꯤꯇꯥꯅ ꯏꯆꯥ ꯊꯣꯏꯕ ꯂꯥꯛꯑꯦꯗꯅ꯫ ꯑꯧ ꯏꯃꯥ ꯉꯁꯤꯗꯤ ꯋꯥꯈꯜ ꯊꯤ ꯅꯨꯡꯉꯥꯏꯌꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗ ꯍꯥꯏꯌꯨꯗꯅ꯫ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥꯗꯕꯨ ꯋꯥ ꯂꯣꯠꯄ ꯌꯥꯕ꯭ꯔꯣ? ꯖꯦꯀꯣꯕꯅ ꯃꯃꯥꯗ ꯀꯔꯤꯝꯇ ꯀꯣꯏꯗꯕꯤꯗ ꯊꯣꯏꯕꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥ ꯂꯣꯠꯅꯔꯝꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯖꯦꯀꯣꯕꯇꯤ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯌꯥꯝ ꯅꯍꯥ ꯑꯣꯏꯅ ꯅꯨꯡꯁꯤꯕꯗ ꯂꯥꯏꯆꯨꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯆꯍꯤꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈꯤ꯫ ꯇꯛꯄꯕꯨ ꯀꯜꯂꯕꯗꯤ ꯅꯨꯡꯐꯥꯎ ꯇꯨꯝꯃꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯊꯪ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯀꯥꯅꯔꯛꯄ ꯃꯇꯝꯗꯅꯤ ꯊꯣꯏꯕꯤꯁꯨ ꯖꯦꯀꯣꯕꯄꯨ ꯅꯨꯡꯁꯤꯖꯕ ꯐꯥꯎꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯌꯥꯕꯤꯗ꯭ꯔꯕ ꯖꯦꯀꯣꯕꯇꯣ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯦꯟꯗꯤꯅ ꯚꯥꯏ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛ꯫ ꯐ꯭ꯔꯦꯟꯁꯤꯁꯅ 10 ꯀꯥꯔꯛꯂꯀꯥꯟꯁꯤꯗ ꯅꯪ ꯐꯦꯜꯒ ꯑꯣꯏꯍꯧꯔꯗꯤꯕꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯟꯖꯤꯟꯗꯣꯏꯅꯦ꯫ ꯑꯦꯟꯗꯤꯅ ꯅꯠꯇꯦꯗ ꯃꯤꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯣꯛꯇꯣꯛꯑꯣ ꯑꯗꯨꯗ ꯅꯪꯅ ꯑꯗꯨꯝ ꯃꯪꯗꯅꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯀꯥꯏꯅ ꯃꯔꯨꯞ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤꯁꯨ ꯈꯔ ꯏꯜꯂꯣ꯫ ꯖꯦꯀꯣꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯣꯏ ꯚꯥꯏ ꯑꯩ ꯑꯃꯨꯛ ꯍꯟꯅ
ꯊꯣꯏꯕꯤꯕꯨ ꯇꯥꯟꯅꯔꯣꯏ ꯋꯥꯍꯩꯗꯨ ꯊꯣꯏꯕꯤꯅ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯀꯦ ꯇꯧꯕꯒ ꯇꯥꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯤ ꯊꯣꯏꯕꯤꯁꯨ ꯀ꯭ꯂꯥꯁꯇ ꯆꯪꯕ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯖꯦꯀꯣꯕꯄꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯒꯤ ꯁ꯭ꯀꯨꯜꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯀꯥꯖꯔꯛꯄꯅꯤ ꯑꯦꯟꯗꯤꯅ ꯇꯣ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥꯅꯕꯨ ꯅꯨꯄꯤ ꯑꯃꯈꯛꯇ ꯁꯨꯝ ꯅꯨꯡꯁꯤ ꯌꯥꯕ꯭ꯔꯣ ꯐ꯭ꯔꯦꯟꯁꯤꯁꯅ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯕꯣ ꯀꯅꯥꯅ ꯈꯪꯅꯤ ꯂꯥꯏꯕꯛꯇꯅ ꯃꯇꯝ ꯅꯝꯕꯁꯨ ꯊꯣꯏꯕꯤꯗꯨ ꯇꯞꯅ ꯀ꯭ꯂꯥꯁ 2ꯗ ꯆꯪꯂꯛꯏ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯁꯨ ꯊꯣꯏꯕꯤ ꯎꯕꯗꯒꯤ ꯂꯦꯞꯅꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯖꯦꯀꯣꯕꯇ ꯌꯦꯡꯖꯔꯛꯏ ꯑꯗꯨꯕꯨ ꯖꯦꯀꯣꯕꯅꯗꯤ ꯊꯣꯏꯕꯤꯗ ꯌꯦꯡꯂꯨꯗ꯭ꯔꯦ ꯊꯣꯏꯕꯤ ꯇꯞꯅ ꯖꯦꯀꯣꯕꯇꯤ ꯑꯗꯨꯝꯅ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯤꯡ ꯀꯧꯔꯛꯄꯗꯨꯗ ꯉꯛꯅ ꯌꯦꯡꯖꯔꯛꯏ ꯊꯣꯏꯕꯤꯁꯨ ꯖꯦꯀꯣꯕꯅ ꯌꯦꯡꯂꯛꯄꯗꯨꯗ ꯔꯥꯁꯤ ꯂꯩꯅ ꯅꯣꯛꯆꯔꯛꯏ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ꯭ꯔꯥ ꯑꯦꯟꯗꯤ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯑꯃꯨꯛ ꯀꯥꯏꯍꯧꯕꯤꯗꯣꯔꯦ ꯐ꯭ꯔꯦꯟꯁꯤꯁꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯌꯥꯗ ꯑꯣꯏꯔꯒ ꯀꯣꯛ ꯌꯥꯔꯒꯦ ꯍꯥꯏꯗꯤ ꯌꯥꯅꯤꯡꯒꯨꯝ ꯌꯥꯅꯤꯡꯗꯒꯨꯝ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯗꯅꯦ ꯅꯨꯄꯥꯈꯩ ꯉꯥꯎꯆꯠꯍꯜꯂꯤꯁꯦ ꯅꯨꯄꯤ ꯍꯥꯏꯕ ꯖꯤꯕꯁꯦ ꯇꯣꯟꯕꯗꯒꯤ ꯇꯣꯜꯂꯕ ꯃꯕꯨꯛꯁꯨ ꯐꯠꯈꯤꯗ꯭ꯔꯕ ꯖꯤꯕꯅꯤ ꯖꯦꯀꯣꯕꯅ ꯋꯥꯔꯧꯗꯦꯗ ꯀꯩꯒꯤ ꯋꯥꯔꯧꯔꯨꯅꯤ ꯊꯣꯏꯕꯤꯅ ꯑꯗꯣ ꯍꯣꯔꯦꯟ ꯍꯥꯞꯇ ꯀꯦꯟꯇꯤꯟꯗ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯦꯟꯗꯤꯅ ꯑꯆꯥꯄꯣꯠ ꯇꯞꯇꯥꯏ ꯂꯩꯍꯜꯂꯒ ꯆꯥꯊꯣꯛꯂꯒ ꯑꯃꯨꯛ ꯃꯔꯨꯞꯁꯦ ꯉꯥꯎꯍꯜꯂꯝꯒꯦ ꯍꯥꯏꯕ꯭ꯔꯣ ꯖꯦꯀꯣꯕꯅ ꯑꯁ ꯚꯥꯏ ꯀꯩꯅꯣ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ ꯊꯣꯏꯕꯤꯅ ꯑꯦꯟꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯒꯤ ꯃꯔꯟ ꯆꯥꯊꯣꯛꯇꯧꯕ ꯈꯥꯏꯗꯧꯕ ꯅꯨꯄꯤꯗ ꯑꯩꯗꯤ ꯅꯠꯇꯤꯌꯦ ꯑꯦꯟꯗꯤꯅ ꯐꯥꯒꯤꯗꯧꯅꯤꯗ ꯁꯥꯎꯅꯣ ꯅꯨꯃꯤꯠꯇꯨ ꯊꯣꯏꯕꯤꯒ ꯖꯦꯀꯣꯕꯀ ꯍꯥꯞꯇ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯨꯇꯤ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯔꯛꯄꯗꯨ ꯄꯣꯔꯩꯅ ꯎꯔꯝꯃꯤ ꯊꯣꯏꯕꯤꯕꯨ ꯍꯦꯛ ꯄꯣꯔꯩꯅ ꯁ꯭ꯀꯨꯜꯗ ꯂꯧꯕ ꯂꯥꯛꯄꯅꯤ ꯏꯆꯥ ꯊꯣꯏꯕꯤ ꯍꯧꯖꯤꯛꯀꯤꯗꯨ ꯀꯅꯥꯅꯣ ꯀꯥꯏꯗꯩꯅꯣ ꯊꯣꯏꯕꯤꯅ ꯀꯀꯥ ꯏꯃꯥꯟꯅꯕꯅꯦ ꯎꯔꯤꯄꯣꯛꯇꯩꯅꯦ ꯑꯗꯣ ꯏꯆꯥ ꯊꯣꯏꯕꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯇꯤꯟꯅꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯑꯗꯨꯅ ꯀꯌꯥ ꯅꯛꯁꯤꯟꯅꯔꯨꯅꯨꯀꯣ ꯍꯣꯏ ꯀꯀꯥ ꯄꯣꯔꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯊꯣꯏꯕꯤꯒ ꯖꯦꯀꯣꯕꯀ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ ꯄꯣꯔꯩꯁꯨ ꯇꯣꯏꯅ ꯂꯥꯛꯄꯅꯤꯅ ꯊꯣꯏꯕꯤꯅ ꯖꯦꯀꯣꯕꯀ ꯈꯪꯅꯕꯗꯨ ꯁꯥꯎꯅꯤꯡꯂꯝꯃꯤ ꯊꯑꯣꯏꯅ ꯖꯦꯀꯣꯕꯀꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯄꯣꯔꯩ ꯂꯥꯛꯑꯝꯃꯤ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ ꯔꯥꯖꯦꯅ ꯀꯅꯥ ꯎꯅꯕꯤꯒꯗꯕ ꯌꯨꯝꯁꯤꯕꯨ ꯖꯦꯀꯣꯕ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯌꯨꯝꯂꯣ ꯑꯧ ꯃꯥꯅꯤ ꯑꯩ ꯃꯄꯥꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯁꯨꯅꯤꯇꯥꯁꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ ꯄꯣꯔꯩꯅ ꯁꯨꯅꯤꯇꯥꯁꯨ ꯊꯣꯔꯛꯄꯗꯨꯗ ꯁꯣꯝꯅ ꯃꯃꯥ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯧ ꯃꯥꯅꯤ ꯅꯆꯥꯗꯨ ꯋꯥꯔꯛꯄ ꯈꯔ ꯋꯥꯠꯂ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯆꯥꯗꯣ ꯏꯊꯛ ꯏꯔꯥꯡꯅ ꯇꯥꯎꯔꯕꯅꯤꯅ ꯆꯥꯎꯔꯛꯂꯒ ꯅꯥꯇꯩ ꯆꯥꯕ ꯑꯐꯕ ꯊꯕꯛꯇꯤ ꯇꯧꯔꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦ ꯁꯨꯅꯤꯇꯥꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯏꯆꯥꯅ ꯅꯣꯏꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯝꯃꯒꯦ ꯑꯀꯥꯏꯕ ꯇꯧꯕꯗꯨꯗꯅꯦ ꯍꯥꯏꯖꯔꯤꯁꯦ ꯏꯆꯥ ꯅꯨꯄꯤꯗꯣ ꯃꯥꯅ ꯁ꯭ꯀꯨꯜꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅ ꯂꯩꯔꯦ ꯂꯥꯏꯔꯤꯛꯀ ꯇꯝꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗ꯭ꯔꯦ ꯅꯆꯥꯗꯨꯕꯨ ꯃꯍꯩ ꯇꯝꯕ ꯊꯥꯔꯛꯂꯤꯔꯣ ꯏꯔꯥꯡ ꯇꯧꯕ ꯊꯥꯔꯛꯏꯔꯣ ꯁꯨꯅꯤꯇꯥꯅ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯏꯆꯥꯗꯣ ꯏꯟꯈꯠꯂꯛꯄꯒꯤ ꯉꯥꯎꯕ ꯂꯥꯡꯕ ꯃꯇꯝꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯀꯥꯜꯂꯒ ꯆꯠꯈꯤꯕ ꯅꯠꯇꯤꯌꯦ ꯄꯣꯔꯩꯅ ꯑꯩꯈꯣꯏꯁꯨ ꯉꯥꯎꯔꯛꯑꯦ ꯂꯥꯡꯉꯛꯑꯦ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯀꯩꯗꯧꯒꯦ ꯅꯧꯔꯤꯕ ꯏꯆꯥꯗ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯄꯟꯕ ꯄꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯔꯥꯖꯦꯅ ꯐꯔꯦ ꯏꯆꯥꯅ ꯂꯥꯜꯂꯨꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯖꯔꯤ ꯃꯇꯨꯡꯗ ꯁꯣꯝꯒꯤ ꯏꯆꯥꯗ ꯀꯥꯔꯟ ꯇꯥꯔꯤꯕꯗꯣ ꯇꯥꯗꯅꯕ ꯋꯥꯔꯛꯆꯔꯒꯦ ꯄꯣꯔꯩꯅ ꯋꯥꯔꯧ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤ ꯋꯥꯔꯛꯄꯒꯤ ꯃꯇꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯆꯥꯗꯣ ꯑꯐꯕ ꯃꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦꯀꯣ ꯐꯔꯦ ꯆꯠꯂꯨꯈꯤꯒꯦ ꯄꯣꯔꯩꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕꯗꯨꯗ ꯒꯦꯠ ꯃꯌꯥꯗ ꯂꯣꯟꯅ ꯇꯥꯔꯤꯕ ꯖꯦꯀꯣꯕꯇꯤ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ
ꯄꯣꯔꯩꯅ ꯊꯣꯔꯛꯄꯒ ꯖꯦꯀꯣꯕꯅ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯣꯔꯩꯁꯨ "ꯅꯪ ꯅꯠꯇ꯭ꯔꯣ ꯖꯦꯀꯣꯕ ꯍꯥꯏꯕꯗꯣ? ꯅꯆꯥꯅꯨꯄꯤꯗꯣ ꯀꯣꯏꯗ꯭ꯔꯁꯨ ꯌꯥꯏ, ꯑꯗꯨꯒ ꯑꯩꯕꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯀꯥꯏꯅ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯅ ꯁꯤꯡꯅꯕꯗꯤ ꯅꯇꯤꯛ ꯅꯠꯇꯦ꯫ ꯅꯪ ꯀꯅꯥꯅꯣ ꯑꯩꯅ ꯈꯪꯉꯤ꯫ ꯑꯩꯅ ꯆꯥꯎꯔꯒ ꯅꯪꯕꯨꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯊꯣꯏꯕꯤꯒꯤ ꯃꯄꯥꯁꯨ ꯀꯔꯤ ꯑꯣꯏꯔꯤ ꯑꯩꯅ ꯂꯣꯏ ꯈꯪꯉꯤ꯫ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯗ ꯑꯗꯨ ꯎꯁꯤꯠꯇꯕ꯫ ꯑꯩ ꯑꯉꯥꯡꯅ ꯒꯨꯟꯗꯥ ꯁꯥꯔꯕꯗꯤ ꯅꯄꯨꯟꯁꯤꯗ ꯄꯤꯈꯝꯅꯒꯦꯗꯅꯤ꯫ ꯏꯆꯥꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯀꯦ ꯈꯟꯒꯅꯨ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯖꯦꯀꯣꯕ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯔꯝꯕꯗꯨ ꯂꯥꯞꯊꯣꯛꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯊꯣꯏꯕꯤꯒ ꯋꯥꯔꯤꯁꯨ ꯈꯔ ꯀ꯭ꯂꯣꯁ ꯑꯣꯏꯔꯨꯔꯕꯅꯤꯅ ꯖꯦꯀꯣꯕꯅ ꯊꯣꯏꯕꯤꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯔꯤꯟ ꯈꯥꯕ ꯖꯦꯀꯣꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯤꯡꯅꯈ꯭ꯔꯕꯗꯤ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯊꯕꯛ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯇꯅ ꯇꯣꯛꯂꯝꯗꯦ꯫ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯊꯣꯏꯕꯤꯅ ꯖꯦꯀꯣꯕ ꯇꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯖꯦꯀꯣꯕꯅ ꯊꯣꯏꯕꯤ ꯅꯨꯡꯁꯤꯔꯕꯁꯨ ꯊꯃꯣꯏꯗ ꯆꯥꯛꯈ꯭ꯔꯕꯅꯤꯅ ꯄꯥꯛꯅ ꯁꯥꯎꯕ ꯐꯔꯝꯗꯦ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ 10ꯒꯤ ꯑꯦꯛꯖꯥꯝꯁꯨ ꯍꯧꯈꯤ꯫ 10 ꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯨꯛꯎꯟ ꯎꯅꯈꯤꯗ꯭ꯔꯦ꯫ 11 ꯀꯥꯔꯝꯗꯥꯏꯗ ꯅꯨꯄꯤ ꯑꯃꯃꯨꯛ ꯈꯪꯅꯔꯦ ꯄꯥꯎ ꯇꯥꯕꯗꯒꯤ ꯅꯨꯄꯤꯗꯨꯕꯨ ꯊꯣꯏꯕꯤꯅ ꯊꯤꯒꯠꯂꯒ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯉꯥꯡꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯃꯨꯛ ꯖꯦꯀꯣꯕ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯄꯥꯎꯗꯨ ꯇꯝꯕ ꯈꯛꯇ ꯅꯠꯇꯅ ꯖꯦꯀꯣꯕꯀꯤ ꯃꯄꯥ ꯃꯃꯥꯗꯁꯨ ꯆꯩꯔꯝꯃꯤ꯫ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯁꯨꯅꯤꯇꯥꯗꯤ ꯃꯆꯥꯅ ꯐꯅ ꯉꯥꯎꯁꯤꯟꯅꯔꯕꯁꯨ ꯆꯩꯕ ꯉꯝꯖꯔꯝꯗꯦ꯫ ꯆꯥꯛ ꯆꯥꯔꯤꯉꯩꯗꯅꯤ ꯁꯨꯅꯤꯇꯥꯅ ꯃꯆꯥꯅꯨꯄꯥꯗ ꯇꯞꯅ "ꯏꯃꯥꯒꯤ ꯊꯣꯏꯕ." ꯖꯦꯀꯣꯕꯅ "ꯏꯃꯥ, ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯃꯇꯣꯝꯇꯅꯤ. ꯏꯆꯥꯅ ꯐꯅ ꯐꯠꯇꯕ ꯇꯧꯔꯕꯁꯨ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯉꯝꯂꯣꯏꯌꯦ. ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ ꯏꯆꯥꯗ ꯃꯤꯅ ꯊꯤꯅ ꯊꯤꯅ ꯆꯩꯔꯕꯁꯨ ꯏꯃꯥꯗꯤ ꯏꯆꯥꯗ ꯆꯩꯕ ꯉꯝꯂꯣꯏꯌꯦ." ꯖꯦꯀꯣꯕ ꯅꯨꯡꯉꯥꯏꯇꯅ "ꯏꯃꯥ, ꯑꯩꯒꯤ ꯑꯣꯏꯅ ꯃꯤꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯏꯃꯥꯅ ꯅꯨꯡꯁꯤꯕꯤꯕꯁꯤꯅ ꯅꯆꯥꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯦꯟꯕꯅꯤ." ꯁꯨꯅꯤꯇꯥ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯄꯤ ꯇꯥꯔꯛꯏ꯫ "ꯏꯃꯥꯒꯤ ꯊꯣꯏꯕ, ꯏꯆꯥꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦꯀꯣ." "ꯏꯃꯥ, ꯅꯆꯥꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯅꯤ. ꯑꯩ ꯃꯤꯅ ꯎꯁꯤꯠꯇꯕ ꯂꯥꯛꯆꯕ ꯌꯥꯕ ꯅꯠꯇꯦ. ꯅꯣꯡꯃꯗꯤ ꯑꯩ ꯁꯣꯏꯗꯅ ꯏꯁꯥꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯔꯒ ꯑꯩꯒꯤ ꯌꯦꯛꯅꯕꯕꯨ ꯏꯈꯠꯄꯦꯟꯅ ꯍꯥꯠꯀꯅꯤ. ꯏꯆꯥꯒꯤ ꯃꯒꯨꯟꯗꯤ ꯅꯃꯥ ꯑꯩꯇꯅ ꯈꯪꯉꯤ. ꯊꯣꯏꯕ, ꯅꯍꯩ ꯇꯝꯂꯤꯕꯅꯤꯅ ꯅꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯈꯣ, ꯂꯥꯡꯐꯥꯡ ꯇꯧꯔꯅꯨꯀꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯀ꯭ꯂꯥꯁ 11 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ. ꯖꯦꯀꯣꯕꯇꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯗꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯅꯤ꯫ ꯃꯈꯣꯏꯅ 8-9 ꯀꯥꯔꯤꯉꯩꯗꯁꯨ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯖꯦꯀꯣꯕꯀꯤ ꯍꯌꯦꯡ ꯕꯥꯔꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯆꯍꯤ 13 ꯃꯄꯨꯡ ꯐꯥꯗꯣꯔꯤꯕꯅꯤ꯫ ꯃꯄꯥꯅ ꯑꯣꯐꯤꯁ ꯍꯜꯂꯛꯄꯗ "ꯕꯕꯥ, ꯏꯆꯥ ꯊꯣꯏꯕ, ꯀꯩꯗꯧꯔꯒꯦ? ꯍꯥꯏꯌꯨ ꯍꯥꯏꯌꯨ." "ꯕꯕꯥ, ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯕꯥꯔꯗꯦꯅꯦ." "ꯕꯕꯥ ꯈꯪꯉꯤꯅꯦ. ꯏꯆꯥꯒꯤ ꯀꯔꯤ ꯂꯩꯌꯨ ꯍꯥꯏꯕꯅꯣ?" "ꯀꯩꯝꯇ ꯂꯩꯕꯤꯒꯅꯨ ꯕꯕꯥ. ꯑꯗꯨꯏ ꯁꯔꯨꯛ ꯉꯥ ꯆꯦꯡ ꯆꯥꯛ ꯄꯨꯔꯒ ꯑꯍꯜꯁꯤꯡꯒꯤ ꯍꯣꯝꯗꯁꯨ ꯑꯣꯔꯐꯥꯟꯗꯁꯨ ꯆꯠꯂꯨꯁꯦ." ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩꯗꯨꯗ ꯔꯥꯖꯦꯟꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯍꯣꯏ ꯍꯣꯏ, ꯏꯆꯥꯅ ꯍꯥꯏꯔꯒꯕꯨ ꯀꯔꯤꯒꯤ ꯄꯤꯖꯗꯅꯤ. ꯆꯠꯁꯤ ꯆꯠꯁꯤ, ꯅꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯒ ꯄꯤꯔꯨꯔꯁꯤ." "ꯍꯣꯏ ꯕꯕꯥ." ꯅꯣꯡꯉꯥꯟꯕꯒ ꯃꯈꯣꯏ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯔꯥꯖꯦꯟꯅ "ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯤ ꯅꯣꯏꯕꯣ?" ꯁꯨꯅꯤꯇꯥꯅ "ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯃꯣꯏꯕꯥ." ꯃꯄꯥ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝ ꯕꯖꯥꯔꯗ ꯂꯥꯛꯇꯨꯅ ꯉꯥ ꯆꯥꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯟꯅ ꯑꯍꯜꯁꯤꯡꯒꯤ ꯍꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯕꯨ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯑꯍꯥꯎꯕ ꯄꯤꯖꯕ ꯐꯪꯖꯕꯗ ꯖꯦꯀꯣꯕ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯍꯜꯁꯤꯡꯗꯨꯅꯁꯨ ꯅꯨꯡꯁꯤꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯕꯣꯔ ꯀꯌꯥ ꯄꯤꯕꯤꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯃꯨꯛ ꯃꯐꯝꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯔꯐꯥꯟꯗ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ "ꯀꯩꯗꯧꯕꯤꯁꯤꯒꯦ ꯅꯃꯥ?" ꯁꯨꯅꯤꯇꯥꯅ
ꯏꯆꯥꯅꯨꯄꯥꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯑꯉꯥꯡꯁꯤꯡꯗ ꯀꯩ-ꯀꯩꯅꯣ ꯈꯔ ꯄꯤꯖꯅꯤꯡꯗꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯊꯤꯟꯖꯔꯛꯄꯅꯤ꯫ ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯝꯃ, ꯌꯥꯅꯤ, ꯆꯪꯕꯤꯔꯣ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯆꯥꯄꯣꯠ ꯀꯩꯀꯥ ꯑꯣꯏꯅ ꯄꯣꯔꯛꯄꯅꯤ꯫ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨ ꯔꯥꯖꯦꯟꯒ ꯃꯆꯥꯅꯨꯄꯥꯒꯅ ꯂꯣꯏꯅ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯥꯡꯁꯤ ꯈꯤꯡꯂꯝꯃꯤ꯫ ꯑꯉꯥꯡꯁꯥ, ꯂꯥꯎ, ꯄꯨꯂꯞ ꯂꯦꯞꯄꯔꯣ꯫ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯏ, ꯄꯨꯂꯞ ꯅꯍꯥꯟꯈꯩ ꯂꯦꯞꯄ ꯑꯗꯨꯝꯅ ꯂꯦꯞꯄꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣ, ꯁꯤꯗ ꯂꯦꯞꯄꯤꯕ ꯇꯥꯃꯣꯁꯦ, ꯃꯥꯒꯤ ꯉꯁꯤ ꯕꯥꯔꯗꯦꯅꯤ꯫ ꯃꯥꯅꯅꯦ ꯅꯣꯏ ꯃꯌꯥꯝꯗ ꯑꯆꯥꯄꯣꯠ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝ ꯄꯤꯖꯒꯦꯅ ꯄꯣꯔꯛꯑꯦ꯫ ꯑꯉꯥꯡꯁꯤꯡꯗꯣ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯨꯅꯤꯇꯥꯅ, ꯉꯁꯤꯗꯤ ꯏꯆꯥ ꯃꯌꯥꯝꯗ ꯃꯃꯥꯅ ꯑꯆꯥꯄꯣꯠ ꯌꯥꯝ ꯄꯤꯖꯔꯗꯣꯏꯅꯤ꯫ ꯖꯦꯀꯣꯕꯅ, ꯅꯤꯅꯦ, ꯇꯦꯕꯜ ꯑꯝꯇ ꯄꯤꯕꯤꯒꯦꯔꯥ? ꯌꯥꯅꯤ ꯌꯥꯅꯤ, ꯄꯨꯊꯣꯔꯛꯀꯦ꯫ ꯅꯨꯄꯤꯗꯨꯅ ꯇꯦꯕꯜ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯖꯦꯀꯣꯕꯅ ꯇꯦꯕꯜꯗꯨꯗ ꯄꯦꯛ ꯇꯧꯔꯕ ꯕꯣꯛꯁ ꯑꯃ ꯊꯝꯃꯤ, ꯑꯗꯨꯒ ꯑꯉꯥꯡꯁꯥ, ꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ? ꯈꯪꯗꯤꯌꯦ꯫ ꯁꯤꯁꯦ ꯀꯦꯛꯅꯦ, ꯇꯥꯃꯣ ꯀꯦꯛ ꯀꯛꯀꯦ, ꯑꯗꯨꯒ ꯅꯣꯏ ꯃꯌꯥꯝ ꯈꯨꯕꯥꯛ ꯈꯨꯔꯒ ꯍꯦꯄꯤ ꯕꯥꯔꯗꯦ ꯍꯥꯏꯔꯛꯎꯀꯣ, ꯑꯗꯨꯒ ꯀꯦꯛꯁꯨ ꯂꯣꯏꯅ ꯄꯤꯖꯗꯣꯏꯅꯦ꯫ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯍꯣꯏ ꯇꯥꯃꯣ꯫ ꯖꯦꯀꯣꯕꯅ ꯀꯦꯛꯇꯨ ꯀꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯃꯌꯥꯝꯗꯨꯁꯨ ꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯍꯦꯄꯤ ꯕꯥꯔꯗꯦ ꯍꯥꯏꯔꯛꯏ꯫ ꯖꯦꯀꯣꯕꯅ ꯀꯦꯛ ꯑꯗꯨ ꯃꯄꯥ ꯃꯃꯥꯗ ꯍꯥꯟꯅ ꯏꯜꯂꯝꯃꯤ, ꯑꯗꯒꯤ ꯑꯉꯥꯡ ꯃꯌꯥꯝꯗꯨꯁꯨ ꯏꯟꯕꯤꯔꯝꯃꯤ꯫ ꯄꯣꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛ ꯃꯌꯥꯝꯗꯨꯁꯨ ꯌꯦꯜꯂꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯃꯌꯥꯝꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯇꯨꯝꯃꯨꯔꯒ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯃꯌꯥꯝꯗꯨꯅ ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯕꯗꯨ ꯎꯕꯗ ꯃꯇꯤꯟ ꯌꯣꯠꯂꯝꯃꯤ꯫ ꯆꯥꯒꯦ ꯍꯥꯏꯕꯗꯤ ꯉꯝꯖꯗꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯖꯦꯀꯣꯕꯅ ꯎꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯄꯟꯊꯕ ꯇꯧꯗꯅ ꯑꯉꯥꯡꯗꯨꯒꯤꯁꯨ ꯆꯥꯅꯕ ꯀꯩ-ꯀꯩꯅꯣ ꯄꯣꯔꯛꯇꯨꯅ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯕꯦꯝ, ꯁꯦ꯫ ꯑꯉꯥꯡꯗꯨꯅ ꯍꯔꯥꯎꯅ ꯑꯆꯥꯄꯣꯠꯇꯨ ꯂꯧꯔꯒ ꯆꯥꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ, ꯍꯥꯎꯕ꯭ꯔꯥ? ꯍꯥꯎꯋꯦ꯫ ꯆꯥꯔꯣ ꯆꯥꯔꯣ, ꯅꯪꯗꯤ ꯉꯁꯥꯏꯗꯒꯤ ꯀꯥꯏꯗ ꯂꯩꯔꯨꯏꯕ? ꯑꯩꯗꯣ ꯁꯤꯗ ꯇꯨꯝꯃꯨꯕ꯫ ꯑꯣ꯫ ꯑꯉꯥꯡꯗꯨꯅ ꯃꯔꯣꯟ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯉꯥꯡꯕꯗꯨꯗ ꯖꯦꯀꯣꯕꯇꯤ ꯑꯉꯥꯡꯗꯨꯗ ꯅꯨꯡꯁꯤꯅ, ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ? ꯇꯣꯟ ꯀꯧꯏ꯫ ꯖꯦꯀꯣꯕ ꯅꯣꯛꯐꯦꯠ ꯇꯧꯅ, ꯇꯣꯟ, ꯌꯥꯗ꯭ꯔꯣ? ꯀꯩ-ꯀꯩ ꯄꯣꯔꯛꯈꯣꯒꯦ? ꯌꯥꯔꯦ꯫ ꯅꯨꯄꯤ ꯑꯃꯅ, ꯑꯩꯃ, ꯏꯆꯥ ꯇꯣꯟ, ꯍꯧꯒꯠꯂꯕꯣ? ꯖꯦꯀꯣꯕꯅ, ꯅꯤꯅꯦ, ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡꯂꯣ? ꯃꯥꯅꯤ ꯏꯕꯨꯡꯉꯣ꯫ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? 3 ꯁꯨꯔꯕꯅꯤ꯫ ꯁꯤꯗ ꯂꯩꯔꯛꯄꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯅꯨꯄꯤ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯃꯥꯁꯦ ꯄꯣꯛꯄꯒ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯃꯔꯛꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯀꯅꯥꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯃꯐꯝꯁꯤꯗ ꯄꯣꯔꯛꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯆꯥꯛꯊꯣꯡꯕꯤ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯉꯥꯡꯁꯦ ꯍꯨꯟꯗꯣꯛꯄ ꯉꯝꯂꯤꯕ ꯃꯄꯥ ꯃꯃꯥꯗꯨꯕꯨ ꯀꯔꯝꯕ ꯖꯤꯕꯅꯣ? ꯃꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅꯤ ꯏꯕꯨꯡꯉꯣ꯫ ꯄꯨꯡ 3 ꯍꯦꯜꯂꯛꯄꯗꯨꯗ ꯔꯥꯖꯦꯟꯅ, ꯊꯣꯏꯕ, ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ? ꯍꯣꯏ ꯕꯕꯥ꯫ ꯇꯣꯟ, ꯇꯥꯃꯣ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯀꯣꯟꯅ ꯑꯃꯨꯛ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯛꯀꯦꯀꯣ꯫ ꯇꯣꯟ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯕꯥꯏ ꯕꯥꯏ ꯍꯥꯏꯕꯒꯨꯝ ꯍꯥꯏꯔꯛꯏ꯫ ꯖꯦꯀꯣꯕꯁꯨ ꯃꯈꯨꯠꯇꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯨꯝꯗ ꯌꯧꯔꯛꯑꯦ꯫ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯅꯍꯥꯟꯈꯩꯗꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯨ ꯉꯁꯤꯗꯤ ꯖꯦꯀꯣꯕꯇꯨ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯄꯣꯊꯥꯕ ꯆꯪꯂꯛꯏ꯫ ꯃꯄꯥ ꯃꯃꯥꯁꯨ ꯃꯆꯥꯗꯣ ꯋꯥꯔꯝꯂꯅꯤ ꯈꯜꯂꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯖꯦꯀꯣꯕꯇꯤ ꯋꯥꯕꯒꯤ ꯅꯠꯇꯦ, ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯐꯥꯎꯔꯝꯃꯤ꯫ ꯇꯣꯟꯅ ꯃꯌꯥꯝꯗꯒꯤ ꯑꯉꯥꯡꯁꯨ ꯑꯣꯏꯕꯒ ꯃꯄꯥ ꯃꯃꯥꯅ ꯄꯣꯛꯄꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯖꯦꯀꯣꯕ ꯇꯣꯟꯒꯤ ꯋꯥꯈꯜꯗ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯄꯥ ꯃꯃꯥꯅꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯆꯤꯡꯅꯔꯗꯨꯅ ꯍꯪꯖꯩ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫
Khra leiraga Jacobna mapaga mamaga punna TV yenglingayda Ima, Baba Shunitana Thoiba nang bugaida chaluge Ai thaba ama chalubane Adubu ima dhairam bayadro Hairam badu yadabai hairam drabane Somdadi ima dilifam khangdre Sunday numit ka ore Nahan kaina school chapani na fai Ngasina nongan badagi chatki baduna ima di pakalurabane Oda Ima Baba Nichawam thaijage Hayo kaidorage Ima Baba Lana di kanbigano Ay nupichele Mama mapa anima ngakna Kari Nupido kipne torupane Adugi ayuktagi lumbaduna Auji waidane kidnapping tawreise Rajena Ipagi thoiba Nupi machadu kaideno Ichasu sahi sudri Aduna ngalingai sida thilunaba tawsi Baba Aishu kange Ai chahi sudri Ada namausu chahi sudri Ayangwai suraka hongeba Aujikti yumsida dum lehelaseba Sunitana Karino ne thoiba nang nangli duba Jacob na Ima namause marabag yam thirabini nungsina tawbiyu ko Nacha nupi magni khanbiyo Ai magi wakhalda ngawdori Aduna ni Ima nacha buwaruganu ko Rajen sorsang handok jai Fare imaudu busambiro Jacob harauna Oi baba Mapanda fathokre aduga tondo pamlaga pusilakpadu ubada Thoiba Jacob nokmi Chahi budi manga sudribane Kainone Aujika nupisingse thamoi sengdabata natte Masa fau asengba pakna laitre Aduna straight laubi namo angangse Oine kipne tarupane Aikoina nongma orphan home da chapada lehoba angangtune Nungsidrose Asuk fajaba angangsibu migi oikidaw pamui